Ahanbada mayambu Chesam nawasna taram no okchari amadi ikai khumnabu uchari ngasisu mayamgi damakta anobu wari ama puduna lakchari wari asi India gi state ama oiriba Maharashtra gi Mumbai sahar thokibani wari asida karamba incident thoki habasi ekoi punna amuk khangminasi hojikti wari asigi akupa marol amuk lominarasi mayamna su hena khangbiram lagani madudi kanagumba amana crime tawribasi crime adu tawnaba maram soidana leiramgani aduga crime ama tawdrikanda tawgadariba mi aduna suksoi soidana khantharamgani aduga crime tawdanabagi option su adum lei adubu option asi kanana su khantharude sumaina crime tawrodabani haibagi wakhal se khalhaudabana tawkhraba matung punsi se awafamda tahali kaigumba kanda aina crime asi karigi tawkhribano khalakpa yaudaba nate aikoina kaigumba potsak ama fangnaba crime tawba matamda potsak adubu fangbadi lairadana nena tana hingjaramba punsisu mathong maram khanghandribani ngasigi wari asi Maharashtra gi Mumbai sahar dagi haudoini sahar asigi Santa Cruz ki manakta Ganesh Kripa Housing Society koba apartment building ama leirami building asida family ama leirami mayamna saha family haina kaunai yum asida kana leige haibada Kamal Khan Shah magi loinabi Kajal Elais Kabita makoi anigi sahi kun surabi machanupi ama aduga sahi taraga taret suraba machanupa loina na Kamal Khan gi mama Sarla Devi leirami Kamal Khan Shah masagi figi company ama leirami business asi yamna mai pakna chalairaga leirami mayumdasu awatpa amata leiramde yamna nungaina family asi leirami Kamal Khan gi machanupi ahum leirami amadi lohongkhre 2022 gi August ki tha si laklami haukiba numit nipani dagi Kamal Khan gi mama masa nungaituna leirami adubu August ki tang ahumda mama gi masa si hena nungairaklamde masigi matung moi gi family doctor da yanghalami adubu kanaba ifang fanglamde maram asina Kokilaben Dhirubhai Ambani Hospital da mama Sarla Devi Puraktuna admit tawrami adubu laikannaba ngamdana August ki tang 18 da sirami mahaki sibagi reporta asumna irami madudi mahakna laikidabagi maramsi severe influenza A pneumonia left ventricular dysfunction amadi hypothyroid nabana maram oiraga Sarla Devi gi organs kaya fail oiraktuna sikibani mahaki misi asida yumgi miyoi singna jingnaba kaisu faurude maramdi Sarla Devi ahal oisalakle masada laina su leire maram asina siribani khalami masigi matung mahaki mathau mangam pangthokhirami mama Sarla Devi leitraba matung Kamal Khan Shah su tapna masa adu nungaitaba horoklami ihan hanbada mabukta yamna kanna naraklami matamsida Kamal Khan Shah na mapan gi pot charubagi mabuk nungaitribani ngahek leiraga marai fazakini khandoklami ahan bada home remedies ki matengna magi mabuk nabasi fanaba tawrami adubu mahaki mabuk ki anabadi sumlepa leitana tapna hengalaklami mahaksu moigi family doctor da chatlami doctor na mabu layenglaba matung hidak piraklami Kamal Khan Shah na masada nungaitaba horakpasi 2022 gi August ki tang 13 dagi horaklami numit humni marini moigi family doctor na pirakpa hidak charabasu magi fivamda ahongba amata laklamde hojikti pukta nabata natana magi makhongi joint singdasu naba horoklami masigi su mathakta magi samsu yamna kenba horoklami August ki tang 19 yausalaklabada mogi family doctor na Kamal Khan Shah gi figam se uraga hospital amada chatlaga full body checkup tawthokpana fagani hairami aduga aruba laina ka naraba ja layang thu hairami numisimakta da haibadi August ki tang 19 da Kamal Khan Shah Andheri da leiba Kriti Care Hospital da laklami mafam sida mahak ki nuaitaba pumnamak doctor da hairami aduga mahak pusu hospital asida admit taholami mama Sarla Devi laikidabagi imung manungi mari mata khara Kamal Khan Shah gi yumda laktuna leirami makhoina Kamal Khan gi test kaika tawnaba koichel chenduna leirami yum masida numit kharani gi mamangda
mi ama laikidaba Thengnahndaba amuk ikhang khangaudana Kamal Khan Shahgi masa nungairaktaba ubasida kaidoraba jatno khalami imung manunggi miyoising yamna wanarami. Kamal Khan Shahgi mapadi chahi kayagi mamangda sikhrabani. Mapa laikidraba matungda Kamal Khan Shahna imung manung puduna laklibani. Machal nupi amasu mahakna luhongbikhrabani. Critical Care Hospital da Kamal Khan Shahgi ana layingbagi thabak hawrami. Test makhal tawrami. Hakchang pumba check-up tawrami adabu medical report ta kayimta aswaiba fanglamde. Si amanay haibagi layong fanglamde. Kamal Khan Shahgi masada nungaitabadi layrami. Masigi hawrakfam karino masigi maram kay oidoino Dr. Singh makok ngaurami. Masigi matung September 3 da Kamal Khan Shah Bombay Hospital da amuk admit tawrami. Mafam sidasu makhal kayagi test tawrami. Whole body check-up tawrami adabu chap manana mafam sidasu kayimta nabagi report fanglamde. Kamal Khan Shahgi masadi nomagi fibam soksalaklami. Doctor na medical report ta anaba kayimta fangdragasu layengba hawrami. Laibak fabadagi Kamal Khan gi masada ahong khara lakpa hawrami. Doctor gi hidakta kanaba yamna fanglami. Hakchangi anaba umfa fakhiduna discharge tawraga mayumda halaklami. Imung manungsu magi anaba farakpasida sor gyan tana hondokcharami. Mama laikidabagi awaba kauthokhtuna mayam Kamal Khan nabasida amuk pakatnaurabani. Numit nini humnidi yumda gyan tana layrami aduga amuk magi anabase hawraklami. Handakti hanadagi hena phibam henjalami. Imung manunggi mina Bombay Hospital da amuk puduna laklami. Doctor chingnaba amadi faurami. Medical report ta anaba amata show tawramde. Hidak chabadagi phibam phagatle hospital da laiba matamdadi magi condition stable oi problem amata laite. Yumda hek chalaga amuk anaba hawrakpasida magi si kaidawrajatno haina doctor na khalami. Doctor na Kamal Khan Shahgi masam makoi sangattabadu ubada nangbu samkoi kaurabo hanglami adabu mahakna kakte hairami. Masigi matung amuk hanna blood test tawrami. Handakti heavy metal test tawrami. 13 September da test report doctor gi manakta yoroklami. Medical report asi ubada Dr. Singh angakpa ama faurami. Kamal Khan Shahbu yengliba doctor amadi doctor gi team na mamangda sigumba report ama fawba thengnakhidri. Kamal Khan Shahgi hakchangdagi arsenic amadi thallium gi metal ani fanglami. Haiba metal ani asi hakchangda hanadagi yamna pikpa amount da yahorga lei adabu Kamal Khan Shahgi masadagi fangliba changshidi yamna awangba amount dani maramasina doctor na police ta paw pirami. Hospital asi Azad Maidan Police Station na konba mafam da layrami. Doctor na police ka wari tawrami. Doctor na mahaki Kamal Khan Shah ko ba patient amalay mahaki masadagi arsenic amadi thallium gi metal fangi adabu hairiba metal asi ekhoi gi isada hanadagi yamna pikpa amount da yawrga lei adabu magi masada fangiba amount sidi yamna wangkhre. Sumaina body na masa mathanta semjaba ngamba nate amadi ekhoi na chana thaknariba potchai singdasu hairiba metal ani asi yawba nate hairami. Doctor na makhata na Kamal Khan da tongana metal sing asi pizaba mali. Arsenic metal yamna chabana body gi internal organ amadi skin da asokpa pi. Immune system son thalaktuna puk naba diarrhea tawba kok chikpana chingba tawhal aduga thallium chang wangna hakchang da yawragadi hakchangi joint sing da naba gyan losing thoktaba amadi kok ki samsu yamna kelhangani amadi sam koina chingbasu sangat haloi. Masimakni Kamal Khan Shahna hojik thengnaribasi metal animak mibu sihanba ngamba potsak amani. Slow poison amagi mawongda mathau tawi. Wafam mayam asi police na loinamak tarami. Somdana hospital da layriba Kamal Khan Shah 18 September da sirami. Doctor na amuk hanna police pu kaurami aduga numit mangani gi mamangda aina ayi patient amagi matangda haikibado patient adu ngasi sire madu tabada police su yamna ngaklami. Azad Maidan Police Station da case ama lawkhatami. Kamal Khan gi asiba chang postmortem tawrami masidasu arsenic amadi thallium metal hakchangda fangi maram asina organs kaya ama fail oibadagi mahak sibani haina report ta palami. Case asi
Azad Maidandagi Santa Cruz Police Station da transfer tawraklami aduga police na case asi yamna serious oina lawrami. Kamal Khan Shah gi masada fangiba metal ani asi dukanda market ta fangma posak nate micham prajagi ben torga thamba posak ngaktani supnatagi metal sing asibu sariba company ga sizinariba company ani gi marakta khakta leiba yonba tawnaba posakni masigi damakta su procedure kaya ama leirami legal documents darkar oi mayam se tawraba matungda ta yonthok yonsin yaba pot amani adubu posak achi matau karamna micham praja amagi mafamda leirami bano aduga mi hatpada sinarakli bano police amadi doctor na Kamal Khan gi imung manungda kanana khangba mioi kharana noigi imung tumna hatnaba target tawraga leirabra haibasu maram aduna family members khudingmak heavy metal gi test tawthoknaba hairami. Police sing Kamal Khan Shah gi yumda laklami aduga wahang pahong tawrami matamsida Kamal Khan gi machan nupi singdagi yamna thamoi sokpa wafam amasu khanglami madudi 13 August mahaki mamasu sikibata ngairi mahaksu ibungi matawgum khudakta masa nuwairaktabi tawraga laikidabani haina marik chumna pau tamlami wafam ase targa police na mamabu su kanagumba amana hairiba metal sing asi pizaraga hat kibazala khalami hairiba metal ani asigi mahau manam leite kaigumba isingda hapaga kanagumba amada thaknaba piba taragasu kana amatana isingda posak ama mix tawraga pir ibani haibasi kanana su khangba ngamloi isingda yamna thuna su tumba posak amani. Kamal Khan Shah gi masada fanghiba symptom adumakni mamada fanghibasu masina takpadi mama su hu pizaraga tapna hat khibani haibasini. Case asi yamna maru oibana Santa Cruz Police tagi Crime Branch Unit number 9 da sinakhirami. Crime Branch na medical report imung manungi statement gi chesing makoina lawsalami aduga moi gi oiba mawngda investigation hawrami. Ahanbada makoina Kamal Khan Shah gi family history amadi background check tawrami maramdi nupa asi kanano amadi kari tawri khangdoknaba mahakna sidikan mamangi punsida karamba incident thokre haibasu khangdoknaba hotnarami maramdi mahaki misi asigi clue kharata oirasu fangnabagi damak. Kamal Khan na masagi chahi 10 surakpada mapa laikhide matamsida machan nupi sing yamna pi imung manungi responsibility pumnamak mahaki mathakta tarami ma masasu larik tami thabak susui machan nupi mayambusu larik tamhali yamna kanna hotnaduna Mumbai da mahaki achauba phigi company ama leirami mahak Kajal Allies Kabita ga lohonglami Kabita gi mapa Gujarat ki Surat hairiba mafam sigi maming haifet chatlaba miyamna khangnaba industrialist amani haijening badi imung animak paisa namthina pairaba ngaktani masigi matungda matai manau anigi macha ani amasu leirami. Police na Kamal Khan gi figi company da thabak tawba staff singda wari sarami magi marup singda wari tawrami aduga yamna close oiba relative singda wahang pahong tawrami. Machan nupi singna hairami makhoi gi mabung haukiba chahi ani sidagi magi nupi na maram oiraga yamna nuwairamde haukiba chahi ani sidagi matai manau gi oiba marida ahongba kaya ama laklami kaisu nattaba wafamdasu mabungda yamna sawi aduga manembok Sarla Devi gasu yanaba oiramde. May 2021 da Kajal sauraduna machanupi puraga mapamda chatkirami thamari manga mapamda leiraba matung 2021 gi October thada amuk Mumbai da halaklami adubu mayumda lakpagi mahutta Bile Parli namak kauba mafam amada bharagi room ama lauduna machanupi ga mafam da leirami. October tha simaktada Kajal mapurobagi yumda noma laklaga magi sanalupa atopa atangba maru eba pot chaising lauraga amuk hanna bharagi room da halaklami. Kajal gi mama mapa amadi manemboki imung na Kajal bu gyan tahanaba kan hotnarami aduga magi mapuroibanasu haukiba thodok kauthokuna amuk punna leinaba hairami. Tha kaya ama hotnaraba matung 2022 gi May tha sida Kajal mapuroibaga punna leiminabada amuk yanarami. Adubu Kamal Khan Shah gi nupina condition khara thamami madudi mahaki manakta mapuroiba changakpi yaroi yamna lapna legedabani aduga mahaki apamba tawbada kaimta yalakpa yaroi haina su hairami. Kudamoina hairabada marup mapang singa koiba chatpa wari watai tawba matamda imungi mina mangonda ayetpa amata piba yaroi hairami. Magi nupadagi tha kudingi lupa lak ani su pirakadabani hairami.
mahakna hairiba condition mayam si yaraba matungda mamai thangda 2022 gi June thada mapuroibagi yumda halaklami yum masida maning makha tamna lerami chak isingsu machanupi amadi magi khaktamak thonglami atopagi kaisu na chunglude mahakna maraksida manembok sarla debi ga su khatnarami adubu ikhang khanghodana kajal gi behavior da ahongba kaya ama urami mahakna mapuroibagi manakta naksinba horoklami mapuroibada yamna nungsina ijat tawduna loinaba horoklami imungi chak yanjang thongba amadi mayambu pizapithak tawbagi thabak mahakna tawrami moigi imung sida thabak subi nupi amasu lei nungtigi mahakna sarla debi da sangom asaba glass amadi ising pibagi thabak si mahakna tawi masigi thabak sisu kajal na oina tawkhirami kamal khan gi machal singna kajal na yumgi maru eba thabak sing tawba horakpadagi mama amadi mabungi hakchang nungaitaba horakkibani August ki tang ahumda mama hospitalized tawre masigi matung August ki tang 32 da mama ngasigi sangsar si thadoktuna chatkre matam khara leiraga August ki tang 13 da mabungi masa nungaitaba hore aduga mahaksu September ki tang 19 da sire hairame mahaki misi asida mabu hu pizaraga hatpani haibagi evidence panglami maram asina thodok mayam asi moigi manamak kajalna tawrumgani haidana Kamal Khan gi machan nupi singna chingnerami wari mayam asi taraga police na Kajal Sahagi life ki history amuk check toba horami Kajal gi marup kana lei kana ga phone da wari tawi aduga kana thengnaba chatli mahaki call detail record chulak thoklami police amadi doctor na Kamal Khan gi imung manungda heavy metal gi test tonaba haibadu Kajal diaramde adubu pressure piraba matung numit 10 gi matungda Kajal test torami Kajal gi blood test tasu yamna hanthaba amount da slow poison fanglami amadi call detail record ta number amada hanjan wari sanabagi record lerami hanjan number asida Kajal ga wari torami aduga number asi Kamal Khan gi phone dasu hites jen gi mingda save torga lerami imung manungda hangbada hites jen Kamal Khan sagi angang oirikan gi marupni school college puna taminarai angang oirikan dagi sana khotnaba tawduna punna chawminarakibani hairami hites jen gisu fi gi business lairami Kamal Khan gi machal singna hites busu makogi mabungni khalami amadi mahak yamna toina yum sida lakthok laksing tawrami hites jen gi number Kamal Khan amadi Kajan gi phone da fangbasi normal oiba wafam amani adubu Kajal ka hena hites ka phone da wari tawrami aduga WhatsApp dasu message thanarami police ki mangda hojik chingnaba miyoi ani lerami 2022 gi December amada Kajal police na farami adubu hites jendi miyot oikhirami police ki araibi sakti sinaduna hites jenbu thirami somdana police station da Kajal da khara kihan khangalaga wahang pohang torami Kajal na hites bu nungsi hairami mapuroibaga khanarikan matam sida hites moigi yumda adum laklami hites mapuroibaga afaba mari lerami hites na Kajal da noktuna khotana yamna nungsina adum wari sabi marakta fagi jugai su adum tawrami matau asumna hites amadi Kajal good friend oirami mapuroibaga nuainadaba khatnaba tawragadi hites ta complain tawrami mahaki nuaitaba mayam mangonda share tawrami sumaina loinarakpudagi amana amabu nungsiba phaunaraklami makoi ani phone da yamna toina wari watai tawrami aduga thengnabasu thengnarami haukiba chahi kayagi mamangdagi moi anigi affairs horami adubu haukiba chahi anigi mamangda khaktada Kamal Khan na moi anigi mari se khanglakpani hites amadi Kajal chingnaningai oiba mawongda Kamal Khan na faraba matung matai manau anigi marakta yamna ahongba laklami pamlagadi Kajal magi mapuroibadagi divorce lobu yai mapuroibanasu adum yarakani sumai tawragadi Kajal mapuroibadagi divorce tawbada siki ama fawa fangoi magi affairs na maram oiraga makoi ani divorce tawbu oidobonina alimony gi wafam di lakna thamkiba yare mapuroibadagi thada lupa lak ani fangiba sisu fangoi amaromda magi mapuroiba Kamal Khan crorepatini lupa lak kayagi insurance lairami aduga Kamal Khan gi figi company asida mama Sarla Devi amadi Kajal gi mingsu yaurami Kamal Khan hat kiba tarabasu mama leibanina mama na soidana
ꯌꯦꯜꯂꯛꯀꯗꯕ ꯂꯩꯕꯅ ꯃꯃꯥꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯁꯨ ꯍꯥꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯍꯥꯠꯄ ꯅꯠꯇꯕꯤ ꯑꯦꯛꯁꯤꯗꯦꯟꯇꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯅꯥꯔꯒ ꯁꯤꯕ ꯑꯣꯏꯅ ꯎꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯀꯥꯖꯜꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯂꯥꯂꯣꯡꯗ ꯍꯤꯇꯦꯁꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯃꯥ ꯃꯆꯥ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯤꯇꯦꯁꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯔꯂꯥ ꯗꯦꯕꯤ ꯑꯃꯗꯤ ꯀꯃꯜ ꯈꯥꯟ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯁꯤ ꯀꯥꯖꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯗ ꯂꯩꯔꯤꯀꯥꯟꯗꯒꯤ ꯍꯧꯕꯅꯤ꯫ ꯀꯥꯖꯜꯅ ꯃꯄꯥꯝꯗ ꯂꯩꯔꯤꯀꯥꯟꯗ ꯍꯤꯇꯦꯁꯀ ꯐ꯭ꯔꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ, ꯋꯥꯆꯞꯇ ꯆꯦꯇꯤꯡ ꯇꯧꯕ ꯌꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟꯁꯤ ꯇꯧꯕ ꯍꯧꯈꯤꯕꯅꯤ꯫ ꯍꯤꯇꯦꯁꯅ ꯃꯃꯥ ꯃꯆꯥ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯐꯪꯂꯝꯃꯤ, ꯃꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯍꯨ, ꯑꯥꯔꯁꯦꯅꯤꯛ ꯑꯃꯗꯤ ꯊꯦꯂꯤꯌꯝ ꯄꯤꯖꯔꯒ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ? ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯤꯇꯦꯁꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯩꯕ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯐꯦꯛ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯂꯝꯃꯤ ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯕ ꯐꯦꯛꯀꯤ ꯂꯤꯁ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯗꯛ ꯑꯃ ꯁꯥꯒꯗꯕꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟ ꯑꯅꯤ, ꯑꯥꯔꯁꯦꯅꯤꯛ ꯑꯃꯗꯤ ꯊꯦꯂꯤꯌꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯝꯄꯜ ꯈꯛꯇ ꯄꯥꯝꯃꯤ, ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯤꯇꯦꯁꯅ ꯑꯥꯔꯁꯦꯅꯤꯛ ꯕꯥꯏꯀꯨꯂꯥꯒꯤ ꯗꯤꯂꯔ ꯑꯃꯗꯒꯤ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯦꯂꯤꯌꯝꯅ ꯄꯟꯖꯥꯕꯇꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯑꯣꯏꯅ ꯀꯥꯖꯜꯁꯨ ꯃꯨꯝꯕꯥꯏꯗ ꯍꯜꯂꯛꯇꯨꯅ ꯚꯥꯔꯥꯒꯤ ꯔꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯨꯟꯅ ꯂꯩꯅꯕ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯛꯁꯤꯗ ꯍꯤꯇꯦꯁ ꯑꯃꯗꯤ ꯀꯥꯖꯜ ꯍꯣꯇꯦꯜꯗ ꯎꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝꯁꯤꯗꯅꯤ ꯍꯤꯇꯦꯁꯅ ꯀꯥꯖꯜꯗ ꯑꯥꯔꯁꯦꯅꯤꯛ ꯑꯃꯗꯤ ꯊꯦꯂꯤꯌꯝ ꯄꯤꯈꯤꯕꯁꯤ꯫ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯖꯜ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯗꯥꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯅ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯍꯤꯇꯦꯁꯀ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯄꯨ ꯍꯨ ꯄꯤꯖꯕ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯌꯥꯝꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯍꯥꯞꯄꯒꯗꯤ ꯃꯆꯥꯁꯨ ꯆꯥꯒꯗꯕꯅꯤꯅ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝꯕꯣꯛ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯁꯥꯃꯛꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯍꯥꯞꯇꯨꯅ ꯄꯤꯖꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯍꯦꯜꯄꯔ ꯑꯇꯣꯞꯄ ꯊꯕꯛꯇ ꯕꯤꯖꯤ ꯑꯣꯏꯍꯜꯂꯒ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯀꯤ ꯆꯥꯅꯕꯗ ꯀꯝꯄꯥꯎꯟ ꯑꯅꯤ ꯑꯁꯤ ꯃꯤꯛꯁ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛꯇꯤ ꯑꯍꯜ ꯑꯣꯏꯕ, ꯁꯣꯟꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯁꯨ ꯂꯩꯕꯅ ꯃꯥ ꯍꯥꯟꯅ ꯁꯤꯕꯅꯤ꯫ ꯀꯥꯖꯜꯅ ꯍꯦꯚꯤ ꯃꯦꯇꯥꯜ ꯇꯦꯁ ꯑꯍꯥꯟꯕꯗ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯅꯦꯝꯕꯣꯛ ꯁꯤꯈꯤꯕꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯃꯔꯤ ꯃꯇꯥ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯆꯤꯡꯅꯗꯅꯕ ꯃꯥꯁꯨ ꯑꯥꯔꯁꯦꯅꯤꯛ ꯑꯃꯗꯤ ꯊꯦꯂꯤꯌꯝꯁꯦ ꯈꯔ ꯆꯥꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯅꯕꯒꯤ ꯆꯥꯟꯁ ꯁꯨꯛꯐꯪ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯌꯦꯡꯉꯒ ꯃꯍꯥꯛꯁꯨ ꯈꯔ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯇ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯈꯤꯕꯅꯤ꯫ ꯀꯃꯜ ꯈꯥꯟꯒꯤ ꯃꯆꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯕꯨꯡꯅ ꯃꯅꯝꯃꯕꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯞꯄꯤ꯫ ꯀꯥꯖꯜ ꯄꯦꯟꯇꯤꯡ ꯇꯧꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯐꯝ ꯀꯌꯥꯗ ꯃꯥꯒꯤ ꯄꯦꯟꯇꯤꯡ ꯎꯠꯅꯕ ꯋꯥꯔꯤ ꯐꯥꯎꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯁꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯀꯥꯖꯜꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕꯗ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯐꯤꯒꯤ ꯀꯝꯄꯅꯤ, ꯄ꯭ꯔꯣꯄꯔꯇꯤ, ꯏꯟꯁꯨꯔꯦꯟꯁ ꯀꯥꯖꯜꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯄꯨꯂꯤꯁꯅ ꯅꯥꯁꯤꯛ ꯍꯥꯏꯋꯦꯗꯒꯤ ꯍꯤꯇꯦꯁ ꯖꯦꯟ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯃ ꯂꯤꯁꯜꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯤꯗꯅꯦꯄꯔ ꯈꯔꯅ ꯐꯥꯔꯒ ꯃꯥꯕꯨ ꯅꯥꯁꯤꯛ ꯍꯥꯏꯋꯦꯗ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ एविडेंस मांगहन्नब महाकना फोनसु नासिक हाईवेदा लंथोखिरमी। अदुबु पुलिसना ममैदा फागतलमी। महाकी फोन अमदी सर्च हिस्ट्री अमुक हन्ना रिट्राइव तौबदा आर्सेनिक हाइबो वार्डचे चामगा मंगारक हन्ना अदुगा थेलियमना चामगा यंखै तरुकलक सर्च तौई हाइबा खंगलमी। काजल अमदी हितेसकी चेटिंगदगी खंगबा ngamlami मदुदी कमल खानना हॉस्पिटल लैरिकांदसु हु पिजनबा खंदरमी अदुबु पिजबदी ngamखिदे। पुलिसना होटल खरगी CCTV फुटेज लौथोक्लमी अमदी मखोई अनि थेंगनबा उरमी। हौजिक्ति पुलिस की मफमदा ममा मचा हाटपगी मरम करिनो अदुगा कमायना हाटली हाइबसु खंगलमी। क्राइम असिबु तौबा मियोइसु फारगा लैरमी। 2023 की फेब्रुवारी तांग 28 फाउबदा चेना लिसिंग अनि पानबा चार्जशीट कोर्ट थाजिनखिरमी। 2024 की मेदगी ट्रायल हौरमी अदुगा काजलना सेशन कोर्ट बेल पिबिनबा हाइजरमी अदुबु रिजेक्ट तौरक्लमी। 2024 की सेप्टेम्बर दा अमुक हन्ना बेल पिबिनबा अप्लाई तौरक्लमी।
police ki mafamda 75 witness ki statement lairami aduga moida lairiba evidence mayamsi direct evidence amata yawramde kana amatana kajalna hu mix tobusu ukhiba leite mahakna court ta hairami madudi mabu kanagumba kharana maral season bani amaromda police na kajeldagi hu su fanglamde mahak mama amani macha sing charibra thaibra kamaina leiri khangde bail pibibagi hearing tobada police ki maikaidagi fazana proof toba ngamlamde prosecution side chu khara solami maram asina 2024 gi September 18 da kajal bail fanglami aduga hitesti hojik chu jail da leiri police na mama sarla devi gi misi gi matang da su hospital da chaptuda lemhoba sample da heavy metal yawbra yawdabra khangdok na hotnarami masigi makha taba update ti lakidre sarla devi kamaina sikhi chumna siribra hatlibra kaimta proof to bangamde theory amu oina macha arsenic amadi thelium na hathibani mama dasu symptom sab manaba utki maramasina mama su hu sina maram oiraga sibani haibagi theory tamak ngai hore makha taba karamba dandi fangba ngaiminasi aigi wakalda hitesti chairak khara fangani adubu thodok asida yawribi kajaldi bail da su thokrabanina madi chairakpu ifang fangdo mande hearing loishalakpada wari asidagi akoina khangbu yabasi punsida paisa khakki khanbasu yabanate kajalda divorce tawse hayak tragasu matugi lichat khangliba kamalkana adum divorce pibi yarbani macha singi khallaga amuk punna laibana fai khanbagibu tawrira adubu kajalna yumda halakpada condition khara thamakpasida adum khangbu yarbani mahak mapuroibaga punna laiminaba pamdre haibasi pifam thokpa alimony khara piraga lairamadi mama machagi punsi manglamdabasu yai adubu laibakta sum thu haina tamgrabanina kaidi upai lei mayamgi oiba wakal lonchu thambiramu ngasigi di matang asida wari asi losenjarage. Thank you everyone.